ngasi pangthokliba Taragani Suba Lok Sabha Meekhal ge repolda IMPHAL District ke KSHETRIGAO NC ki manung chana leiba BAMON KAMPU da HANGBA polling station number 4/43 dasu AYUK Pung tare tagi vote Thadaba Hounakhre hauzik fawgi oina mafam asida pamdaba thodok sing thokibagi paulekre polling station asigi oina apun voter masing charter ke yankai mapan leide hauzik AYUK Pung mapan fawda voter nupa hufutara taruk amasong nupi voter hufutara mapan vote thadakre pungfam asi fawda polling station asigi oina chada Kundas make money and import Hounakhre. I could not see IMPHAL district KSHETRIGAO gi manung chanba BAMON KAMPU 4/4 Pioneer School HANGBA polling station asidani hojik AYUK Pung mapan taba fawbada total voter masing 675 fawbagi manungda khogi female voter sina 84 amadi male voter sina 86 vote cast tawkre hojik fawbada thoning da thodok sing thokpagi paulai loina na hai famsida security forces singna akan ba section throng kayam su locally camera person Naresh Kolonena Paudamjiri Bas Saranandabom TOMTV News IMPHAL